ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 11 ꯏꯪ ꯀꯨꯝꯖꯥ 2010ꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯤ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯑꯏꯕꯤ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯤꯔꯝꯕꯤ ꯏꯆꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯃꯌꯥꯝꯅ ꯄꯇꯤ ꯍꯥꯏꯅ ꯈꯪꯅꯕꯤ ꯏꯆꯦ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗ ꯁꯩꯊꯥꯗꯨꯅ ꯏꯕꯤꯔꯝꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯇꯤꯟꯈ꯭ꯔꯕꯤ ꯏꯆꯦꯒꯤ ꯃꯐꯝꯗ ꯀꯠꯆꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯇꯥꯕꯤꯅꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦꯒꯤ ꯊꯋꯥꯏꯅ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯅꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯠ ꯁꯤꯟꯅꯖꯔꯒꯦ ꯄꯇꯤꯒꯤ ꯈꯨꯠꯏꯗ ꯑꯩ ꯍꯤꯡꯂꯤ꯫ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯑꯌꯥꯛꯄ, ꯏꯪꯊꯝꯊꯥꯒꯤ ꯑꯏꯪꯕ ꯃꯇꯝ, ꯔꯤꯇꯨ 6ꯀꯤ ꯈꯦꯠꯅꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯈꯦꯠꯅꯕ ꯂꯩꯇꯦ, ꯑꯃꯠꯇ ꯑꯣꯏꯔꯤ꯫ ꯐꯅ ꯀꯨꯏꯔꯦ ꯏꯃꯥꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯔꯤꯕ, ꯑꯗꯨꯕꯨ ꯑꯩ ꯌꯦꯡꯂꯤꯕ ꯄꯣꯠꯇꯨꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯆꯤꯜꯗ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯐꯥꯎꯟꯗꯦꯁꯟꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯗ ꯆꯪꯂꯒ ꯑꯣꯠꯂꯤ꯫ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯍꯤꯡꯅꯤꯡꯂꯤꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯦꯖ ꯑꯁꯤꯗ ꯁꯦꯌꯔ ꯇꯧꯔꯛꯄ ꯑꯌꯥꯝꯕꯅ ꯂꯤꯡꯛꯅꯤ ꯁꯦꯌꯔ ꯇꯧꯔꯛꯂꯤꯕꯁꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯦꯀꯥꯎꯟꯠ ꯆꯪꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯄꯥꯈꯤ꯫ ꯄꯥꯅ ꯄꯥꯅ ꯏꯊꯟꯇ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯈꯤ꯫ ꯈꯜꯂꯛꯈꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ, ꯑꯣ, ꯃꯤꯒꯤꯗꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯕ! ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 1-2ꯗꯤ ꯍꯟꯒꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯇꯣ ꯈꯨꯗꯤꯡ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ, ꯃꯃꯣꯟ ꯅꯣꯛꯄ ꯐꯣꯇꯣ ꯈꯛ ꯎꯈꯤ꯫ ꯆꯨꯝꯃꯤ, ꯃꯥꯒꯤꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯑꯁꯨꯛ ꯀꯂꯛꯂꯨꯔꯤꯕꯅ ꯀꯔꯤꯒꯤ? ꯃꯥꯅ ꯐꯪꯂꯤꯕ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗꯣ ꯑꯩ ꯐꯪꯗꯦ, ꯃꯥꯒꯨꯝꯅ ꯊꯃꯣꯏ ꯄꯦꯠꯅ ꯅꯣꯛꯄ ꯑꯩ ꯉꯝꯗꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯄꯣꯊꯥꯐꯝꯅꯤ꯫ ꯃꯔꯥꯏꯕꯛ ꯐꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯣꯊꯥꯐꯝꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯀꯩꯗꯧꯔꯒ ꯂꯦꯜꯂꯤ? ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯄꯥꯔꯒ ꯄꯣꯊꯥꯔꯤ꯫ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯇꯝꯂꯗ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯂꯤ ꯇꯠꯇꯅ ꯍꯧꯈꯤꯕ ꯆꯍꯤ 3-4ꯗꯨ꯫ ꯑꯩꯅ ꯍꯛꯆꯥꯡ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯕ ꯀꯥꯟꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥ, ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯎꯠꯈꯤꯗꯕꯅ꯫ ꯑꯩꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥꯗꯤ ꯑꯩ ꯈꯛꯀꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯁꯔꯨꯛ ꯅꯠꯇꯦ꯫ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯈ꯭ꯋꯥꯡ ꯅꯥꯕ ꯍꯧꯔꯛꯄ ꯀꯥꯟ ꯃꯥꯡꯒꯣꯟꯗ ꯑꯌꯨꯛꯀꯤ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯑꯩꯅ ꯈ꯭ꯋꯥꯡ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯕꯗꯨ ꯊꯪꯅꯕ ꯏꯅꯦꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯗꯨꯕꯣ? ꯏꯅꯦꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯈꯤ, ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯏꯅꯦ꯫ ꯏꯅꯦꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯁ, ꯑꯉꯥꯡ ꯅꯣꯏꯅꯅꯦ ꯅꯥꯏꯒ ꯈꯣꯠꯂꯤꯒ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ, ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯌꯧꯈꯤ꯫ ꯏꯊꯟꯇ ꯋꯥꯔꯧꯖꯈꯤ, ꯑꯩꯅ ꯄꯥꯝꯗꯅ ꯅꯥꯕꯁꯤ ꯉꯥꯏ ꯍꯥꯏꯗꯨꯅ꯫ ꯃꯇꯝꯗꯣ ꯑꯩ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯑꯃꯒꯤ ꯃꯈꯥꯗ ꯁꯥꯟꯅꯕ ꯆꯠꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯁꯥꯟꯅꯕ ꯆꯠꯄ ꯀꯥꯟꯗ ꯁꯥꯟꯅꯐꯝꯗ ꯂꯝꯖꯦꯟ ꯆꯦꯟꯕ ꯀꯩꯗꯧꯕ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯑꯩ ꯑꯗꯨꯝ ꯌꯥꯎꯈꯤ꯫ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯈꯔꯗ ꯑꯅꯥꯕꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯕꯨ ꯃꯇꯝꯅ ꯑꯗꯨꯃꯛ ꯐꯈꯤꯅꯤ ꯈꯟꯈꯤ꯫ ꯂꯝꯖꯦꯟ ꯆꯦꯟꯕ, ꯖꯣꯒꯤꯡ ꯇꯧꯕ, ꯈ꯭ꯋꯥꯡ ꯑꯁꯤꯅ ꯑꯌꯦꯠꯄ ꯑꯣꯏꯔꯛꯂꯕꯁꯨ ꯑꯩ ꯃꯤꯒ ꯃꯥꯟꯅꯅꯕꯗꯤ ꯑꯗꯨꯃꯛ ꯍꯣꯠꯅꯈꯤ꯫ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯅ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤꯅꯗꯤ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯈꯪꯕꯤꯈꯤꯗꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯂꯣꯠꯁꯤꯟꯕ ꯌꯥꯔꯛꯇꯦ꯫ ꯕꯕꯥꯒ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯀꯌꯥꯔꯛ ꯆꯠꯈꯤ, ꯑꯗꯨꯕꯨ ꯃꯣꯏꯅ ꯄꯤꯔꯛꯂꯤꯕ ꯒꯨꯂꯤꯗꯨꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯐꯠꯇꯦ, ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯁꯥꯟꯅꯕ ꯋꯥꯅ ꯍꯜꯂꯛꯄꯒ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯕꯅ, ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕ, ꯌꯨꯝꯒꯤꯁꯨ ꯃꯆꯥ ꯑꯍꯜ ꯑꯣꯏꯔꯝꯕꯅ ꯏꯅꯥꯎꯁꯤꯡꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯃꯌꯥꯝꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯁ꯭ꯀꯨꯜ ꯌꯧꯔꯛꯄꯗ ꯍꯥꯃꯨꯛ ꯇꯩꯔꯝꯕꯁꯨ ꯀꯌꯥꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯀꯥꯟꯗ ꯍꯧꯒꯠꯂꯛꯀꯦ ꯇꯧꯕꯅꯤ, ꯍꯧꯒꯠꯄ ꯌꯥꯈꯤꯗꯦ꯫ ꯀꯟꯅ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯄꯜꯂꯒ ꯂꯩꯈꯤ꯫ ꯅꯥꯀꯟꯗ ꯐꯛꯂꯥꯡꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩ꯫ ꯑꯩꯅ ꯈꯜꯂꯤ ꯃꯤꯀꯨꯞꯇꯨꯗ, ꯑꯁꯨꯛ ꯋꯥꯗꯣꯏ ꯁꯔꯨꯛ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯁꯤꯔꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯟꯅ ꯐꯟꯈꯤꯕꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯡꯗꯨ ꯂꯥꯝꯕ ꯐꯪꯂꯝꯂꯕꯗꯤ ꯑꯩ ꯉꯁꯤꯁꯨ ꯍꯤꯡꯂꯝꯂꯣꯏ, ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯂꯝꯂꯣꯏ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯂꯧꯕ ꯃꯦꯗꯥꯝꯗꯨꯒ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯃꯇꯝꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ
ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯗꯦ, ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯔꯨꯕꯗ ꯃꯦꯗꯥꯝꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯑꯉꯥꯡꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯍꯟꯁꯨ ꯅꯠꯇꯅ꯫ ꯆꯨꯝꯃꯤ, ꯏꯟꯈꯠꯂꯛꯄ ꯆꯍꯤ ꯃꯇꯥꯡꯅꯤ, ꯄꯪꯆꯥ ꯆꯥꯅꯤꯡꯕ, ꯄꯪꯇꯨꯝ ꯇꯨꯝꯅꯤꯡꯕ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤꯅ, ꯆꯩꯅꯥꯁꯤꯅ ꯑꯍꯤꯡ ꯀꯌꯥ ꯃꯁꯦꯜ ꯈꯥꯡꯗꯨꯅ ꯇꯨꯝꯍꯟꯈꯤꯗꯕꯅꯤ꯫ ꯈ꯭ꯋꯥꯡ ꯅꯥꯏ, ꯄꯨꯛꯆꯦꯞꯁꯨ ꯌꯥꯎꯅ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯃꯦꯗꯥꯝꯅ ꯑꯦꯄꯦꯟꯗꯤꯛꯁ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯇꯥꯛꯄꯤꯕ ꯍꯤꯗꯥꯛ ꯀꯌꯥꯁꯨ ꯆꯥꯈꯤ, ꯐꯕꯨ ꯐꯔꯕꯗꯤ ꯍꯥꯏꯅ ꯎꯄꯥꯏ ꯀꯌꯥꯅꯤ ꯇꯧꯈꯤꯕ꯫ ꯑꯩꯅ ꯑꯅꯥꯕꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯄꯥꯡꯗꯕ ꯀꯌꯥꯁꯨ ꯏꯅꯦ ꯏꯟꯗꯣꯟ ꯀꯌꯥꯒꯤ ꯅꯨꯡꯁꯤ ꯃꯤꯆꯩ ꯇꯠꯇꯅ ꯇꯥꯈꯤ꯫ ꯃꯔꯝꯗꯤ ꯃꯣꯏꯅ ꯑꯩꯕꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯈꯤꯡꯈꯥꯡ ꯂꯥꯎꯕ ꯃꯆꯥ ꯃꯅꯥꯎ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯑꯩꯒꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯅ꯫ 10 ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯕ ꯃꯇꯝꯗꯨ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩ꯫ ꯃꯇꯝꯗꯨ ꯀꯥꯎꯗ꯭ꯔꯤ, ꯃꯌꯥꯝꯅ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯅꯈꯤꯕ ꯑꯍꯤꯡꯗꯨ ꯑꯩꯅ ꯑꯅꯥꯕꯒꯤ ꯆꯩꯅꯥꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯂꯒ ꯂꯩꯈꯤꯕꯁꯨ ꯃꯁꯤꯡ ꯐꯥꯉꯝꯗ꯭ꯔꯕꯅꯤ꯫ ꯐꯕ꯭ꯔꯥ ꯐꯠꯇꯦ, ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤꯕ꯫ ꯃꯇꯝꯗꯣ ꯑꯩꯅ ꯈꯜꯂꯤ, ꯑꯩ 10 ꯊꯥꯗꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯑꯅꯥꯕꯁꯦ ꯂꯥꯌꯦꯡꯗꯨꯅ ꯐꯒꯅꯤ ꯍꯥꯏꯅ꯫ ꯃꯔꯛꯁꯤꯗ ꯌꯦꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯌꯦꯡꯅ ꯌꯦꯡꯅ ꯐꯠꯇꯕꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯕ ꯃꯔꯛꯇ 10ꯁꯨ ꯊꯥꯈ꯭ꯔꯦ, 11 ꯀꯥꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯅ ꯈꯟꯖꯈꯤꯕꯗꯣ꯫ ꯗꯣꯛꯇꯔ ꯆꯠꯈꯤ, ꯍꯤꯗꯥꯛ ꯊꯥꯔꯛꯏ, ꯃꯗꯨꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯐꯠꯇꯦ, ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯅꯥꯗꯁꯨ ꯑꯩ ꯑꯁꯨꯛ ꯋꯥꯏ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯕꯅꯤ꯫ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗꯇ ꯑꯩ ꯀꯞꯄꯤ, ꯂꯣꯟꯅ ꯂꯣꯟꯅ꯫ ꯑꯁꯨꯛ ꯑꯣꯠꯄꯤꯔꯤꯕ ꯄꯨꯟꯁꯤꯕꯨ ꯄꯨꯟꯁꯤꯔꯥ, ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯍꯤꯡꯈꯤꯅꯤ ꯍꯥꯏꯅ꯫ ꯎꯄꯥꯏ ꯂꯩꯇꯦ, 11-12 ꯐꯥꯎꯕ ꯂꯣꯏꯔꯛꯇꯣꯔꯦ꯫ ꯈ꯭ꯋꯥꯡꯒꯤ ꯑꯅꯥꯕꯁꯤꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄ ꯃꯇꯝꯗꯒꯤꯅꯤ ꯑꯩꯅ ꯅꯥꯔꯛꯂꯤꯕꯁꯤ꯫ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯂꯤꯀꯥꯟꯗ ꯍꯥꯏꯔꯞ ꯈꯪꯈꯤꯕꯅꯤ, ꯅꯁꯤꯛ ꯍꯥꯏꯕ ꯒꯨꯂꯤ ꯃꯈꯜꯗꯨ ꯆꯥꯔꯒ ꯋꯦꯠ ꯍꯟꯊꯩ ꯍꯥꯏꯅ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯒꯨꯂꯤꯗꯨ ꯆꯥꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯒꯨꯂꯤꯗꯨꯒꯤ ꯃꯌꯥꯛꯇꯨꯅ ꯑꯍꯤꯡ ꯇꯨꯝꯕ ꯈꯔ ꯐꯈꯤ, ꯈ꯭ꯋꯥꯡꯒꯤ ꯑꯅꯥꯕ ꯍꯟꯊꯈꯤ, ꯑꯩ ꯍꯔꯥꯎꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯑꯍꯤꯡ ꯈꯔ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯗꯨꯗ ꯒꯨꯂꯤꯗꯣ ꯑꯍꯣꯡꯕ ꯑꯣꯏꯕꯒ ꯁ꯭ꯇ꯭ꯔꯤꯞ ꯂꯩꯗꯨꯅ ꯅꯨꯡꯇꯤꯒꯤ ꯆꯥꯈꯤ꯫ ꯏꯃꯥꯗꯗꯤ ꯈꯪꯍꯟꯈꯤꯗꯦ꯫ ꯐꯥꯔꯃꯥꯁꯤꯗꯒꯤ ꯑꯩꯅ ꯇꯣꯏꯅ ꯂꯩꯕꯗꯨ ꯀꯅꯥꯒꯤꯅꯣ ꯐꯥꯎ ꯍꯪꯂꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯥꯈꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯔꯛꯈꯤꯅꯤ ꯍꯥꯏꯕ ꯑꯁꯥꯗꯨꯗꯅꯤ ꯑꯩꯅ ꯑꯅꯥꯕ ꯈꯥꯡꯈꯤꯕꯗꯣ꯫ ꯆꯠꯄꯗ ꯃꯤꯑꯣꯏ ꯆꯥꯗꯕ ꯃꯤꯒꯤ ꯐꯤꯕꯝ ꯐꯥꯎ ꯑꯣꯏꯔꯛꯂꯤ꯫ ꯇꯤꯡꯅ ꯆꯠꯀꯗꯕ ꯈ꯭ꯋꯥꯡꯁꯤ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯇꯤꯡꯅ ꯀꯌꯥꯔꯛ ꯆꯠꯅꯕ ꯍꯣꯠꯅꯩ, ꯆꯩꯅꯥꯁꯤꯅ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯊꯣꯡꯗ ꯑꯩꯅ ꯑꯁꯨꯛ ꯋꯥꯕꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯑꯎꯕ ꯑꯈꯪꯕ ꯃꯤꯅ ꯐꯥꯎ ꯑꯩꯒꯤ ꯐꯤꯕꯝ ꯍꯪꯂꯛꯈꯤ꯫ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯁꯤꯟꯅꯈꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯀꯌꯥꯝ ꯁꯣꯛꯈꯤꯕ꯫ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯗ, ꯃꯆꯥꯁꯤꯡꯒꯤ ꯅꯤꯡꯉꯥꯏꯗ ꯋꯥꯖꯔꯕꯤ ꯏꯃꯥꯗ ꯑꯩꯅ ꯆꯩꯅꯥꯁꯤ ꯇꯝꯕꯁꯨ ꯉꯝꯖꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨ 12 ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏ ꯀꯥꯟꯒꯤ ꯌꯨꯝꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯃꯦꯗꯥꯝꯒꯤ ꯌꯨꯝꯗ ꯑꯣꯖꯥ ꯀꯧꯔꯒ ꯇ꯭ꯌꯨꯁꯟ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯆꯠꯂꯤ, ꯂꯩꯀꯥꯏ ꯊꯪꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒ꯫ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯛꯂꯒ ꯍꯜꯂꯛꯄꯅꯤ, ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ꯫ ꯈꯪꯍꯧꯗꯦ, ꯑꯩꯒꯤ ꯀꯣꯛꯁꯤ ꯉꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯃꯥꯟꯅꯕꯗꯨꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩ ꯑꯩꯅ꯫ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯑꯩ ꯇꯨꯡꯗ ꯆꯠꯀꯦꯀꯣ, ꯁꯥꯏꯀꯜꯗ ꯌꯥꯜꯂꯛꯀꯦ, ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯄꯅꯤ꯫ ꯌꯨꯝꯗ ꯏꯃꯥꯁꯨ ꯂꯩꯔꯝꯃꯣꯏ, ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯇꯟ ꯆꯥ ꯌꯣꯟꯕꯅꯤ ꯅꯦꯅꯦꯗꯨ, ꯃꯅꯥꯛ ꯊꯪꯅꯕꯗꯅ ꯐꯥꯔꯃꯥꯁꯤ ꯗꯨꯀꯥꯟ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯀꯩꯊꯦꯜ ꯐꯥꯎꯕ ꯋꯥꯔꯁꯨ ꯋꯥꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯀꯩꯊꯦꯜ ꯐꯥꯎꯕ ꯂꯥꯛꯏ꯫ ꯐꯥꯔꯃꯥꯁꯤꯗꯒꯤ ꯒꯨꯂꯤ ꯑꯃ ꯂꯧꯔꯒ ꯆꯥꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯦꯅꯦꯗꯨꯒꯤ ꯗꯨꯀꯥꯟꯗꯨꯗ ꯐꯥꯟꯁꯥꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ꯫ ꯂꯥꯞꯅ ꯌꯦꯡꯉꯤ ꯃꯤꯠꯇꯨꯅ, ꯑꯗꯨꯕꯨ ꯐꯕ꯭ꯔꯥ ꯐꯠꯇꯦ꯫ ꯐꯅ ꯀꯨꯏꯅ ꯐꯝꯂꯝꯕꯅꯤ, ꯐꯔꯛꯇꯕꯗꯒꯤ ꯑꯩ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯤꯠꯀꯨꯞꯇꯣ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯤꯠꯀꯨꯞꯇꯨꯗꯗꯤ ꯑꯩ ꯉꯁꯤꯐꯥꯎ ꯕꯦꯂꯦꯟꯁꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤ꯫ ꯆꯠꯄꯗ ꯍꯥꯏꯔꯦ, ꯃꯐꯝ ꯆꯥꯗꯕ ꯃꯐꯝꯗ ꯏꯊꯟꯇ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯟꯅꯕ ꯋꯥꯅ ꯍꯜꯂꯛꯄ, ꯏꯁꯥꯅ ꯋꯥꯔꯀꯥꯟꯗ ꯄꯣꯊꯥꯅꯤꯡꯕ, ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯍꯜ ꯑꯣꯏꯔꯨꯕꯅ ꯎꯄꯥꯏ ꯂꯩꯇꯦ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯣꯠꯅꯕꯗ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯆꯥꯛꯁꯪꯗ ꯀꯞꯇꯨꯅ ꯂꯩꯈꯤꯕ ꯀꯌꯥꯅꯤ, ꯃꯁꯤꯡ ꯊꯤꯕ ꯉꯝꯂꯣꯏ꯫ ꯃꯔꯛꯁꯤꯗ ꯏꯆꯦ ꯑꯃ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯅꯤ, ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯄꯨꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯏ, ꯐꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯍꯧꯖꯤꯛꯐꯥꯎ ꯐꯪꯈꯤꯗꯦ ꯑꯩ, ꯏꯁꯥꯃꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯦ꯫ ꯌꯣꯒꯒꯤ ꯂꯥꯏꯔꯤꯛ ꯀꯌా ꯄꯥꯈꯤ, ꯐꯕꯨ ꯐꯔꯛꯂꯕꯗꯤ ꯍꯥꯏꯅ꯫ ꯌꯨꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯣꯛꯇꯨꯅ ꯁꯥꯟꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯐꯔꯛꯈꯤꯗ꯭ꯔꯥ, ꯑꯗꯨꯃꯛ ꯐꯔꯛꯈꯤꯗꯦ꯫
12 ꯊꯥꯕ ꯃꯇꯝꯗꯨꯗ ꯕꯣꯔꯗꯤꯡꯗ ꯂꯩꯅꯕꯗꯨ ꯑꯩ ꯂꯩꯈꯤꯗꯦ ꯆꯠꯄꯁꯨ ꯌꯨꯝꯗꯒꯤ ꯆꯠꯄꯅ ꯏꯁꯥꯁꯨ ꯍꯥꯏꯕꯒ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯟꯕꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯐꯥꯎꯕ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯗꯣꯛꯇꯔꯗ ꯌꯦꯡꯉꯤ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯊꯥꯖꯕ ꯊꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯌꯦꯡꯒꯗꯧꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤ ꯑꯅꯧꯕꯅꯤ ꯃꯥꯗꯤ ꯃꯔꯝ ꯈꯪꯗꯅ ꯍꯤꯗꯥꯛ ꯊꯥꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯉꯤ ꯃꯐꯝꯗꯨ ꯑꯗꯨ ꯐꯥꯎꯕ ꯏꯆꯦꯒ ꯆꯠꯂꯤ ꯗꯣꯛꯇꯔꯗ ꯑꯩꯅ ꯀꯣꯛ ꯉꯥꯎꯕ ꯑꯃꯗꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯅꯤꯒꯤ MIR ꯂꯧꯁꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯦꯁ ꯀꯌꯥ ꯑꯃꯒ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯝꯗ ꯏꯆꯦꯅ ꯏꯃꯥꯗ ꯇꯝꯈꯤ ꯇꯦꯁ ꯀꯌꯥꯁꯨ ꯇꯧꯈꯤ MIR ꯂꯧꯔꯕ ꯀꯥꯟꯗꯨꯗ ꯏꯃꯥꯈꯣꯏꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯔꯤꯖꯜꯇꯨ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤ ꯑꯆꯝꯕ ꯂꯩꯅꯥꯗꯤ ꯑꯣꯏꯔꯝꯃꯣꯏ ꯃꯔꯛꯇꯨꯗ ꯂꯥꯏꯁꯨ ꯀꯌꯥ ꯑꯃ ꯈꯨꯔꯨꯝꯈꯤ ꯅꯨꯃꯤꯠꯇꯨꯗ ꯇꯦꯁ ꯇꯧꯔꯒ ꯀꯣꯟꯅ ꯔꯤꯖꯜꯠ ꯈꯪꯂꯕꯁꯨ ꯑꯩꯅ ꯀꯩ ꯂꯩꯅꯥꯅꯣ ꯍꯪꯈꯤꯗꯦ ꯅꯣꯡꯃ ꯌꯨꯝꯒꯤ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯅ ꯑꯩꯒꯤ ꯔꯤꯖꯜꯇꯨ ꯊꯤꯈꯤ ꯐꯪꯈꯤ ꯌꯥꯎꯔꯝꯈꯤ ꯑꯩꯅ ꯇꯝꯊꯤꯕ ꯂꯩꯅꯥ ꯅ꯭ꯌꯨꯔꯣꯐꯥꯏꯕ꯭ꯔꯣꯃꯦꯇꯣꯁꯤꯁꯅ ꯅꯥꯔꯦ ꯍꯥꯏꯕ ꯑꯍꯥꯟꯕꯗ ꯂꯩꯅꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯈꯤꯗꯦ ꯑꯗꯨꯅ ꯐꯣꯟꯗ ꯀꯌꯥꯔꯛ ꯂꯩꯅꯥꯁꯤꯒꯤ ꯃꯔꯝꯗ ꯊꯤꯈꯤ ꯄꯥꯈꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯇꯨꯡꯗ ꯑꯩ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕꯣꯏꯔꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯅꯥꯕ ꯐꯔꯛꯂꯕꯗꯤ ꯈꯟꯅ ꯉꯥꯏꯖꯔꯛꯄꯗꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯏꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯂꯧꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯃꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯩꯒꯤꯅꯣ ꯍꯪꯉꯤ ꯏꯁꯥꯗ ꯂꯩꯔꯤꯕ ꯑꯇꯣꯡꯕꯁꯤꯡ ꯄꯨꯟꯅ ꯀꯌꯥ ꯁꯨꯏ ꯀꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯌꯦꯡꯅꯤ ꯍꯥꯏꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯇꯥꯗ꯭ꯔꯤ ꯑꯩꯅꯁꯨ ꯍꯪꯗ꯭ꯔꯤ ꯑꯩ ꯀꯔꯤ ꯅꯥꯔꯦ ꯍꯥꯏꯕꯗꯣ ꯃꯇꯝꯗꯨꯗ ꯏꯃꯥ ꯕꯕꯥ ꯌꯥꯝꯅ ꯆꯦꯟꯅꯈꯤ ꯃꯆꯥ ꯑꯍꯟ ꯑꯣꯏꯕ ꯑꯩꯕꯨꯗꯤ ꯀꯟꯅꯤꯡꯉꯤ ꯑꯩꯁꯨ ꯁꯤꯕ ꯄꯥꯝꯗꯦ ꯑꯁꯤꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯌꯥꯗ ꯀꯤꯖꯔꯤꯕ ꯑꯩꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯩꯅꯗꯤ ꯁꯛ ꯈꯪꯕ ꯑꯗꯨꯕꯨ ꯌꯨꯝꯗꯤ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯏ ꯃꯥ ꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯂꯛꯏ ꯑꯩꯅ ꯈꯪꯗꯕꯅꯤꯅ ꯁꯛꯇꯤ ꯈꯪꯉꯤ ꯀꯥꯏꯗꯩꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯈꯨꯝꯈꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯥ ꯍꯥꯟꯅ ꯆꯠꯂꯒꯦ ꯅꯪ ꯀꯣꯟꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯥ ꯍꯟꯈ꯭ꯔꯒ ꯏꯃꯥꯗ ꯍꯪꯉꯦ ꯑꯩꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯊꯧꯔꯥꯡꯗꯤ ꯇꯧꯔꯝꯃꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯅꯤꯝꯍꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯒꯤꯅꯤ ꯍꯥꯏ ꯗꯗꯥ ꯑꯗꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯕꯛ ꯇꯧꯗꯨꯅ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯂꯩꯕꯅꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯦ ꯕꯕꯥꯅꯦ ꯀꯀꯥ ꯑꯃꯅꯦ ꯏꯆꯦꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯄꯅꯤ ꯃꯐꯝꯗꯨ ꯌꯧꯕ ꯐꯥꯎꯕ ꯃꯌꯥꯝꯒ ꯅꯣꯛꯇꯨꯅ ꯂꯩꯕꯁꯨ ꯑꯩꯒꯤ ꯃꯅꯨꯡꯒꯤ ꯏꯟꯗ꯭ꯔꯤ ꯄꯨꯝꯕꯁꯤꯗꯤ ꯑꯋꯥꯕ ꯏꯄꯥꯛꯇꯅꯤ ꯂꯨꯞꯂꯤꯕ ꯅꯤꯝꯍꯥꯟꯁ ꯍꯣꯁꯄꯤꯇꯥꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯍꯣꯁꯄꯤꯇꯥꯜꯅꯤ ꯅ꯭ꯌꯨꯔꯣꯒ ꯃꯔꯤ ꯂꯩꯅꯕ ꯈꯛ ꯌꯦꯡꯕ ꯍꯣꯁꯄꯤꯇꯥꯜꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯌꯦꯡꯕ ꯂꯥꯛꯂꯤ ꯕꯦꯡꯒ꯭ꯂꯣꯔ ꯍꯦꯛ ꯊꯨꯡꯕꯒ ꯅꯨꯃꯤꯠꯇꯨꯃ ꯗꯗꯥꯒꯤ ꯌꯨꯝꯗ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯗꯕꯅꯤ ꯅꯣꯡ ꯉꯥꯜꯂꯒ ꯗꯣꯛꯇꯔꯗ ꯆꯠꯂꯤ ꯗꯣꯛꯇꯔ ꯑꯃꯗꯒꯤ ꯑꯃꯗ ꯌꯦꯡꯕꯇꯗ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯄꯤꯅꯔꯤꯕ ꯀꯀꯥꯗꯨ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨꯗ ꯐꯤꯔꯣꯜ ꯂꯧꯕ ꯆꯠꯈꯤꯗꯧꯔꯦ ꯑꯩꯅ ꯍꯪꯉꯤ ꯀꯀꯥꯗꯨꯗ ꯀꯀꯥ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯐꯝꯗꯨꯗ ꯂꯩꯕꯗꯨ ꯑꯩ ꯑꯍꯤꯡꯐꯥꯎ ꯇꯨꯝꯕ ꯌꯥꯗꯦ ꯑꯩꯒꯤ ꯀꯣꯛ ꯃꯅꯨꯡꯁꯤꯗ ꯋꯥꯍꯪꯅ ꯄꯤꯛ ꯊꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯣꯏ ꯅꯨꯄꯤ ꯑꯅꯤ ꯆꯪꯂꯛꯏ ꯑꯩꯕꯨ ꯆꯦꯌꯔꯗꯨꯗ ꯐꯝꯃꯨ ꯍꯥꯏꯅ ꯐꯝꯍꯜꯂꯤ ꯑꯩ ꯀꯩ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯥꯇꯤ ꯄꯨꯊꯣꯔꯛꯄꯗꯨ ꯑꯩ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯪꯉꯤ ꯑꯩꯅ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯝ ꯀꯛꯇꯣꯏꯅꯦ ꯁꯝ ꯀꯛꯇꯣꯏꯅꯦ ꯍꯥꯏꯕ ꯃꯤꯀꯨꯞꯇꯨ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯆꯨꯡꯉꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯩꯅ ꯌꯥꯅꯤꯡꯗꯅ ꯈꯨꯝꯃꯤ ꯉꯝꯂꯣꯏꯌꯦ ꯑꯩ ꯁꯝ ꯀꯛꯄ ꯉꯝꯂꯣꯏꯌꯦ ꯋꯥꯍꯩꯁꯤ ꯍꯥꯏꯅꯐꯥꯎ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯤ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯍꯟꯈꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯊꯦꯝꯂꯛꯏ ꯑꯣꯄꯔꯦꯁꯟꯁꯤ ꯂꯣꯏꯔꯒ ꯅꯪ ꯍꯥꯟꯅꯒꯨꯝ ꯐꯗꯨꯅ ꯌꯨꯝꯗ ꯍꯟꯒꯅꯤ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯅꯪ ꯅꯥꯕ ꯐꯅꯤꯡꯗ꯭ꯔꯥ ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯍꯪꯗꯨꯗ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯖꯒꯥꯗꯨꯈꯛ ꯁꯝ ꯂꯧꯊꯣꯛꯄꯤꯌꯨ ꯑꯇꯩꯗꯤ ꯁꯝ ꯂꯧꯊꯣꯛꯄꯤꯒꯅꯨ ꯗꯣꯛꯇꯔꯗꯨꯅ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯃꯐꯝꯁꯦ ꯑꯅꯤꯅꯤ ꯌꯦꯠ ꯑꯃ ꯑꯣꯏ ꯑꯃ ꯅꯥꯀꯟ ꯑꯅꯤꯗꯨ ꯂꯧꯊꯣꯛꯄꯒꯤ ꯃꯍꯨꯠ ꯄꯨꯟꯅ ꯂꯧꯊꯣꯛꯄꯅ ꯐꯠꯇ꯭ꯔꯥ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯔꯦꯗꯤꯌꯦꯁꯟ ꯊꯦꯔꯥꯄꯤ ꯑꯃꯁꯨ ꯇꯧꯒꯅꯤ ꯑꯗꯨꯅ ꯁꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯏ ꯁꯝ ꯊꯝꯕ ꯌꯥꯔꯣꯏꯌꯦ ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯅ ꯀꯞꯇꯨꯅ ꯈꯨꯝꯃꯤ ꯑꯩ ꯁꯝ ꯀꯛꯄ ꯉꯝꯃꯣꯏꯌꯦ ꯑꯩ ꯁꯝ ꯀꯛꯄ ꯉꯝꯃꯣꯏꯌꯦ
ꯗꯣꯛꯇꯔꯗꯨꯅ ꯑꯩꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕ ꯇꯨꯡꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯊꯦꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯑꯩꯉꯣꯟꯗ ꯅꯥꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯂꯕꯁꯨ ꯑꯗꯨꯝꯅ ꯆꯪꯀꯛꯄ ꯂꯥꯛꯄꯗꯨ ꯑꯩ ꯈꯥꯡꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯀ꯭ꯂꯥꯁ 8ꯇꯒꯤ ꯈꯥꯛꯂꯛꯄ ꯁꯝꯅꯤ, ꯈ꯭ꯋꯥꯡ ꯈꯤꯇꯪꯗꯤ ꯍꯦꯟꯗꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯈꯟꯕ ꯌꯥꯕ ꯈꯜꯂꯣ, ꯃꯔꯝꯗꯤ ꯑꯊꯨꯕꯗ ꯑꯣꯄꯔꯦꯁꯟꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ, ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯍꯟꯈꯤꯕ ꯑꯃ"꯫ ꯗꯣꯛꯇꯔꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯃꯔꯝ ꯆꯥꯎꯅ ꯂꯩꯔꯝꯃꯤ, ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯈꯪꯂꯛꯄꯒ ꯑꯣꯏꯕꯅꯤ꯫ ꯑꯍꯤꯡꯗꯨ ꯃꯌꯥꯝꯅ ꯇꯨꯝꯊꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯤꯠꯁꯤ ꯉꯥꯏꯍꯥꯛ ꯎꯏꯊꯔꯔꯨꯕꯁꯨ ꯃꯤꯠ ꯁꯤꯡꯂꯛꯄ ꯈꯨꯗꯤꯡ ꯋꯥꯍꯜꯂꯤ꯫ ꯍꯌꯦꯡ ꯍꯥꯏꯕꯗꯨ ꯂꯥꯛꯄꯤꯔꯅꯨ ꯍꯥꯏꯅ ꯃꯄꯨ ꯃꯥꯕꯨ ꯇꯠꯇꯅ ꯅꯤꯖꯈꯤ꯫ ꯑꯍꯤꯡꯗꯨ ꯑꯣꯕ ꯌꯥꯕꯁꯨ ꯑꯣꯈꯤ꯫ ꯀꯣꯛꯀꯤ ꯆꯩꯅꯥꯗꯨꯅꯦ, ꯀꯞꯂꯨꯕꯒꯤꯅꯦ, ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯆꯥꯕ ꯅꯠꯇꯕ ꯇꯤꯟꯐꯣꯡ ꯉꯥꯛꯇꯅꯤ ꯑꯣꯔꯤꯕꯗꯨ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯩ ꯁꯝ ꯂꯧꯊꯣꯛꯈꯤ꯫ ꯃꯤꯠꯀꯨꯞꯇꯨꯗꯗꯤ ꯑꯩ ꯀꯞꯇꯦ, ꯑꯩ ꯅꯣꯛꯂꯤ꯫ ꯈꯟꯈꯤ ꯑꯩꯅ ꯃꯇꯝꯗꯨꯗ, ꯍꯤꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ? ꯍꯤꯡꯂꯤꯉꯩꯗꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯄꯥꯡꯊꯣꯛꯂꯝꯂꯒꯦ꯫ ꯑꯍꯥꯟꯕ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯐꯃꯨꯡꯗꯒꯤ ꯂꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯔꯥꯎꯟ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯗꯨꯃꯛ ꯉꯥꯡꯂꯝꯃꯤ, ꯑꯩ ꯍꯧꯒꯠꯇꯨꯅ ꯆꯠꯂꯨ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯇ꯭ꯌꯨꯃꯔ ꯂꯧꯊꯣꯛꯇ꯭ꯔꯤꯕꯅ ꯀꯣꯛ ꯍꯦꯛ ꯍꯥꯏꯒꯠꯄꯒ ꯀꯣꯛ ꯆꯤꯛꯏ, ꯑꯩ ꯍꯧꯒꯠꯄ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯀꯣꯛ ꯆꯤꯛꯄ ꯈꯨꯗꯤꯡꯁꯨ ꯍꯟꯗꯣꯛꯂꯦ, ꯀꯦꯝ ꯆꯥꯗ꯭ꯔꯕꯁꯨ꯫ ꯑꯁꯨꯝꯅ ꯑꯣꯄꯔꯦꯁꯟ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯃꯥꯏ ꯄꯥꯛꯅ ꯇꯧꯈꯤ꯫ ꯑꯅꯤꯁꯨꯕ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟꯗꯨ ꯇꯧꯕ ꯃꯇꯝꯗ ꯗꯣꯛꯇꯔꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯗ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅ ꯇꯝꯃꯤ꯫ ꯀꯩ ꯍꯥꯏꯅ? ꯑꯩꯒꯤ ꯈ꯭ꯋꯥꯡꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯇ ꯇ꯭ꯌꯨꯃꯔ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ, ꯃꯁꯤ ꯂꯧꯊꯣꯛꯇꯕ ꯌꯥꯔꯔꯣꯏ, ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯕꯗꯒꯤ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟꯗꯨꯗ ꯑꯣꯄꯔꯦꯁꯟ ꯑꯅꯤꯁꯨ ꯇꯧꯈꯤ꯫ ꯑꯣꯄꯔꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯀꯣꯛ ꯆꯤꯛꯇ꯭ꯔꯦ, ꯑꯣꯗ꯭ꯔꯦ, ꯈ꯭ꯋꯥꯡ ꯅꯥꯕꯅ ꯍꯤꯞꯄ ꯉꯝꯂꯝꯗꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯁꯝ ꯂꯧꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯀꯅꯥꯒꯁꯨ ꯅꯛꯁꯤꯟꯅꯒꯦ ꯈꯟꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯑꯦꯗꯚꯥꯏꯁꯇꯤ ꯇꯧꯔꯛꯈꯤ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯅꯥ ꯇꯥꯔꯛꯂꯣꯏ, ꯑꯩꯒꯤ ꯃꯤꯠ ꯎꯔꯛꯂꯣꯏ꯫ ꯃꯤꯠꯀꯨꯞꯇꯨꯗꯅ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯛꯄ, ꯀꯔꯝꯕ ꯄꯨꯟꯁꯤꯗ ꯆꯠꯈꯤꯕ? ꯃꯊꯟꯇ ꯈꯜꯂꯛꯏ ꯋꯥꯈꯜꯗ꯫ ꯆꯨꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩ ꯈꯛ ꯆꯩꯅꯥꯁꯤ ꯐꯪꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯍꯤꯡꯂꯤꯕ? ꯊꯧꯅꯥ ꯂꯩꯌꯨ, ꯁꯤꯒꯗꯕ ꯃꯄꯣꯛꯅꯤ, ꯈꯥꯡꯕ ꯀꯜꯂꯨ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯏꯟꯁꯤꯜꯂꯨꯕ ꯇꯧꯗꯅ, ꯁꯤꯒꯗꯕ ꯂꯩꯔꯕ ꯑꯩꯗꯤ ꯁꯤꯍꯟꯕꯤꯔꯨ, ꯑꯁꯨꯝꯅ ꯑꯣꯠꯄꯤꯔꯅꯨ꯫ ꯀꯌꯥꯗ ꯄꯥꯡꯗ꯭ꯔꯤꯕ ꯋꯥꯈꯜꯅꯣ! ꯏꯊꯟꯅꯇ ꯈꯜꯂꯛꯄ ꯋꯥꯈꯜ ꯄꯨꯝꯕ ꯏꯊꯟꯅꯇ ꯆꯩꯍꯠꯆꯕ ꯅꯠꯇꯅ ꯀꯔꯤ ꯇꯧꯔꯨꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯜꯂꯤ, ꯑꯩꯅ ꯀꯞꯄꯒꯤ ꯃꯇꯝꯗꯨ ꯅꯠꯇꯦ꯫ ꯆꯍꯤ ꯀꯌꯥ ꯀꯨꯏꯕꯁꯤ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯉꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯆꯩꯅꯥꯒꯤ ꯑꯃꯨꯛ ꯀꯤꯔꯨꯈꯤꯗ꯭ꯔꯥ? ꯑꯃꯨꯛ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯑꯃꯨꯛ ꯀꯞꯂꯨꯈꯤꯗ꯭ꯔꯥ? ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯋꯥꯔꯤꯗꯤ ꯁꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯒ ꯁꯥꯟꯅꯔꯨꯅꯤ? ꯑꯅꯧꯕ ꯂꯝꯕꯤꯁꯤꯗ ꯆꯠꯂꯕ ꯑꯩꯗꯤ ꯀꯅꯥꯅꯁꯨ ꯅꯛꯁꯤꯟꯅꯅꯤꯡꯈꯤꯗ꯭ꯔꯥ? ꯑꯅꯥꯕ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯀꯌꯥꯔꯛ ꯈꯟꯈꯤ, ꯑꯩ ꯅꯣꯡꯃꯗꯤ ꯅꯥꯕ ꯐꯒꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯪꯅꯤ, ꯃꯪꯇ ꯑꯣꯏꯍꯧꯔꯒꯗꯕ ꯋꯥꯔꯤꯅꯤ꯫ ꯊꯥ 6ꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯇꯨꯅ ꯒꯃꯥ ꯅꯥꯏꯐ ꯊꯦꯔꯥꯄꯤ ꯇꯧꯈꯤ꯫ ꯃꯗꯨꯗꯁꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯀꯌꯥꯔꯛ ꯀꯞꯈꯤ꯫ ꯀꯌꯥꯗ ꯄꯥꯡꯗ꯭ꯔꯤꯕꯅꯣ ꯑꯩꯁꯦ, ꯀꯌꯥꯗ ꯇꯣꯜꯂꯕ, ꯀꯌꯥꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕ! ꯃꯇꯨꯡ ꯇꯥꯔꯛꯄꯗꯤ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯔꯔꯣꯏ ꯂꯦꯞꯈꯤ꯫ ꯃꯊꯟꯇ ꯁꯤꯖꯔꯁꯅꯨ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯆꯦꯛ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯅꯧꯕ ꯇ꯭ꯌꯨꯃꯔ ꯐꯣꯔꯝ ꯇꯧꯔꯝꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯁꯤ ꯍꯥꯏꯈꯤ꯫ ꯑꯩ ꯀꯞꯄ ꯌꯥꯕ ꯀꯞꯈꯤ, ꯉꯝꯂꯣꯏ ꯍꯥꯏꯅ꯫ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯌꯨꯝꯗ ꯑꯁꯨꯃꯛ ꯍꯜꯂꯛꯈꯤ, ꯏꯃꯥ ꯄꯥꯕꯨꯡ ꯂꯣꯏꯅꯅ꯫ ꯇ꯭ꯌꯨꯃꯔ ꯑꯃꯅ ꯀꯨꯏꯅ ꯀꯣꯛꯇ ꯇꯨꯡꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅ ꯑꯩ ꯀꯟꯅ ꯅꯥꯔꯛꯈꯤ, ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈꯤ꯫ ꯏꯃꯥꯅ ꯊꯦꯝꯈꯤ ꯀꯌꯥꯔꯛ, ꯑꯣꯄꯔꯦꯁꯟ ꯇꯧꯁꯤ ꯍꯥꯏꯈꯤ꯫ ꯑꯀꯣꯟꯕꯗꯗꯤ ꯄꯥꯡꯗꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯁꯤꯕꯕꯨ ꯀꯌꯥꯗ ꯀꯤꯔꯛꯄ꯫ ꯃꯇꯣꯝꯇ ꯈꯜꯂꯛꯏ ꯋꯥꯈꯜꯗ, ꯑꯩꯅ ꯁꯤꯔꯒ ꯀꯗꯥꯏꯗ ꯆꯠꯈꯤꯅꯤ? ꯍꯛꯆꯥꯡ ꯃꯁꯨ ꯃꯩ ꯊꯥꯈꯤꯅꯤꯀꯣ? ꯑꯩ ꯀꯩꯗꯧꯒꯅꯤ? ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯃꯠꯇ ꯎꯔꯔꯣꯏꯀꯣ? ꯈꯟꯕ ꯌꯥꯕ ꯈꯟꯂꯤ, ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄꯗ ꯇꯥꯔꯦ, ꯆꯠꯇꯣꯔꯦ, ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯔꯛꯏ꯫ ꯃꯇꯝꯁꯤꯗꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯩ ꯂꯩꯔꯨꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯁꯥꯅ ꯌꯦꯡꯖꯕꯃꯛꯇꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯃꯝꯅꯕ ꯄꯥꯎꯈꯨꯝ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯗꯦ꯫ ꯃꯈꯥ ꯇꯥꯅ ꯇ꯭ꯌꯨꯃꯔ ꯐꯣꯔꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯩ ꯀꯞꯈꯤꯗ꯭ꯔꯥ? ꯅꯣꯛꯈꯤꯗ꯭ꯔꯥ? ꯀꯔꯝꯕ ꯄꯨꯟꯁꯤꯗ ꯑꯩ ꯍꯤꯡꯒꯅꯤ? ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯔꯛꯇ ꯑꯁꯨꯝꯅ ꯂꯩꯒꯅꯤ?
Nokti nokli ai, kanadasu aina kayam waba tamnadri. Mitkup khuding isung imanabibu uraga, aingonda kari faurongani. Pumnamak thadokduna chatlabadi, kanagasu unararoiko. Ima ichul inaw pumnamak manglani, tongan balambiduda ithanta chatkigani. Ithanta laibada kayarak chamamnaba thokre. Ithanta ngawduna chatningba haiba wakhaldu faw yokre. Migi punsi uraga, kalakpa fawriba, asitang fawdrabadi kayada nungaigani. Adubu mangni, aitagi oiba mang. Adubu isana thawnadi hapchari, ai kappa yade, maithongda awaba sakpham utpa yade haina. Nahanwai aina 10-12 loiraga naba fani khankibadu pumnamak mang oihoreko. Manglantagi wari oikre. Ngasidi Children Tumor Foundation gi nungairaba punsi lantheng kaya paduna lele. Kanadasu haidokningde, aina kayam waba, kanadasu haidoraktri. Masisu aigi punsini, pangdabagi maruhunba honade. Asibabu kigano, hinglingai matiksida nuksibabu yelamu. Kanadasu yetnaba thamgano, siraga loiraba mapokni. Isana tattana haichaba wahai khara, ithanta tazaba nattana kanadasu wari sade. Kanadagi supukning thogat wahai supangde. Adubu ngasisu ai hingli, hingkini, thawna laina. Nokini, ikhaupongna, kanadasu landri, kanagasu yetna lambi semdri. Ai nungairi, nungaina aroiba matamdo ngaikini, thawna hanba yadri. Ngasisu ai hingli. Children Tumor Foundation gi hapliba punsi kayagi wari paduna, amadi thawbu yengduna ithanta thawna hapchari. Asiba mabu kiba yade. Life is very easy, very simple. One day, everyone will die. No fear in death. Ai kiba yade. Adubu tattana chanainaba mayam thoklabasu, masimadi khangli ngasisu, ai hingli. Wari asi loirakpa matamda, mayamgi mafamda iche asina thambiramba wahai amakha mayamda muk thamsage. Punsi matek amagi chanainaraba wari asibu, haubadagi loiba fawba pabiriba, tabiriba, nungsiraba readers, listeners singbu patina hainingai leitana thagachari. Asoi aran pumbasu ngakpigani khanjai.